आकाशवाणी इम्फाल खेत्रमयुम चित्रभानु न पाउ पाजरी इम्फाल जिरबाम लंबिदा नोने जिला की मनुंग चनबा लुवांगचुम अमसुंग रायखुलखुल की मरकता चिंग निंखाइदुना लंबी चटपा यारमदबा अदु हौजिक सेंगदोकपा लोइख्रे नकल अनिमक्ता पन्ना लेरंबा गाड़ी सिंग चटपा हौरे अखोगी नोने पाउमी पागुलुन कामैन हाई हौखिबा नुमिनिनी द नोंग कन्ना लेपना चुरकपदगी इम्फाल जिरबाम लंबीगी लुवांगचुम अमसुंग रांखुलखुल की मरकता चिंग निंखाइबा अमदी लेना कक्थरकपदगी ngasi ayuk phawba lambi chapa yadna lenbani lambi semliba company ABCI na excavator amadi mud dumper trucks sinaduna lambi sengtopagi thabak kana chathari numit umba mamangda leiba amadi lekhom sing kothopoloiduna hojik panduna leramba gari sing chanaba haukhre North Eastern Frontier Railway gi new Haflong Jatinga Lampur section da chingning khaiduna rail lambi thingkibadagi Manipur Mizoram South Assam amasung Tripura ga lebagi atei mafam singa garang numidang waramdagi rail fauna khidre North Eastern Frontier Railways ki Chief Public Relations Officer na hai new Haflong Jatinga Lumpur section gi rail lambi da nungzaw sing taslakpa amasung chawna lebakin tharakpadagi Lamding Badarpur Hills section da garang numidang waramdagi rail chain bat lep hankhre Mang hai mapam aduda lambi sembagi thabak chathari adubu phibum adu rail chain bada khudon hingai oibana khudaktagi hariba section asda rail chain bal lephan kibani Pradhan Mantri Narendra Modi hari operation sinduna malem pumbada terrorism gi mayokta bharana akap amatta thamloi haiba thoksil adugi paujel pire mang hai Bharat macha singbu awana nanghaliba miyoi sing damakta karigumba mafam amatta da safaba mafam oiroi haibasi Bharatna mayek sena khangalle Pradhan Mantri Hai Bharat ki ngaksal gi warep asi hojikti lebaki sorthada kari na chumi amasung kari tangai fadagi haibadu gi matangda yumpham oire Pradhan Mantri na ngasi New Delhi da Bharat ki khwaidagi charba spiritual amasung moral gi luchingba sing Sri Narayan Guru amasung Mahatma Gandhi na ऐतिहासिक oiba mawngda warishana khibagi chama subu kuman thoromda wangangki China gi King Diawda hayengdagi hogodoriba Shanghai Cooperation Organization SCO gi ngaksal mantri singi mifamda Bharat ki awang bathaki mihut kambu ngaksal mantri Rajna Singh luchingani numinini gi mifam aduda SCO yawba lebak singi ngaksal mantri singna lamdam asigi amasung malengi security terrorism thengnanaba honariba sing amadi ngaksal mantralo singi marakta tengbang pinanaba hengahanba yawna marueba wafum kayamarum khanagani Sri Rajna Singh na SCO gi warep amasung chana kangno singda Bharat na lawriba achetpa fedep adu khangalamba yai malemda santi thamnaba amasung security lehnaba Bharat ki miyeng adubusu mangna pothokna khangalamba yai Mapan Tharo Mantri Dr S J Shankar Hari Seva Susasan amasung Garif Kalyan haibasi Vikshit Bharat oina bagi afaba lenghak longi maru oiba yumbu ahumni tarawmdu suba passport seva divas ngasi Piba Paujal Amada Dr. Jayasankar Hai Lebas da Akanana passport Pibagi Thongda Singtaninga Oina Public Service Delivery Singtaninga Oina Fagatle Mantrin Hai Lebak Simbatungbada Passport Seva Program version 2.0 Hogdokle Global Passport Seva Program 2.0 Bo Hojik Change Oina Chathari Athuba Matamda Tangkak Naina Varaki Embassy Amasung Consulate Singda Hogdoklagani Terrorism thengnanaba operation chathanaba lanmi gi sem sabagi pangal hena gangkhat hanaba singthaninga oiba thorang amada ngaksel mantraloina emergency procurement mechanism gi makhada contractor homdo yakhre masigi apunba sempham na lupa koti lising ama chama permit drama thoini legedaba khulai singi manungda integrated drone dictation system low level lightweight radar very short range air defense system launcher missile sing bulletproof jacket amasung rifle da hakadaba numidang da unana bus system sing yauri lebasi gi itihas ki khwaidi gi mamba tangkak ni hainariba emergency matambu ningsingbu oina hayeng sambidan hatia divas pangthokodari numit asi emergency ki matamda ka hena sakti lana sinabadagi awaba nangkraba pumnamuki mafamda ikai khumnabu utpagi thoram amasuni
Kendra Sel to Mantri Nirmala Sitaraman Hairi Varatna Mirebak the Poche Yombigi Sanfam Masihana Mukta Okidiba Changda Amerikagi $1 billion Chanipan Kun Mga Yori Masimamang Chehidadi Chada Taru Helabani Sel to Mantri Lahai Poche Saribusing Sagunaba Amasung Mapalam the Port Yombabu Puning Togunaba Tarifan Tanduna Sarkana Lalo Luchiki Polum Yahanaba Torankayamrum Lokole Mantri Nangasi New Delhi de Exim Bank Trade Conclave Listening Kun Mga the Wanganki Paurizere.